Kakching Kaitel the duty taring the Mathau ningthina pangthoklam de haibagi IPS Officer amana traffic police the attest of VDF person ani miyamna Heirok pikhiba VDF ani adubu Heirok pikhiba video social media the viral oikre Heirok pikhiba mong matau the yaning the phongdoknarakre social media the viral oirakhiba Heirok pikhiba video aduda traffic police ki uniform set pa person amasung VDF ki uniform set pa person amaga punna traffic island da makhong thangal halaga makhutna koilas mathakta namduna push up tawhanki aduga lambi gi mataida IPS officer aduna lep laga leibasu uki hiram sigi matangda phangba pauna hai ngasidagi numit humni marini gi mamangda Kakching district police ki additional SP Rabi Chaudhary kouba IPS officer amana Kakching kaithelda mathau ningthina pangthoklam de haibagi demang mina sona tiliba kaithel adugi mayai maktada pusap tawhanduna Heirok pikhibani hai Heirok pikhibagi video social media da viral oikraba matungda tongan miyoi kaya na su thawdo sigi matangda su wafam kaya phongdoknarakli Wafam sing aduda mathau ningthina tawramde haibagi demang Heirok phana pininglabsu mari leinaba police station da kauduna Heirok piba yai adu miyam sona tinba mafamda mathak thongba officer ni haiduna asumna hektamak Heirok pibagi matau asidi mathak thongba officer amagi lisat natte Heirok pibada uniform set pa personnel singbu miyam mangda hakthengna ikaiba piba asina personnel kayagi moren down to honbasu yai haina su phongdoknarakhi amaromdana asigumba makhalgi Heirok ase matik chai haina phongdoknarakpasu yawi aduga atopa pau amadana miyamna Heirok police station da thomjinkhre haiba pau asimuk taminasi salungfam amasung Heirok kalonaba ipuko mayada haukiba mars amagi numidang pung 9 makhairom tarakpa matamda singaningai oiba mongda salungfam mayai lekaidagi Sapam Shital sahina 18 apokpa Sapam khomdon hairiba misak se siduna leiramkiba thawdoki langla langjin puthok pide haiduna khoisaonaraba miyamna Heirok police station da thomjilakri Miyamna police station da thomjilakhraba matung Thoban police ki additional SP amadi Heirok police ki OC yauna JSC gi mute singa wari sanakhre wari sanabadu da police ki maiki dagi numit humni gi manung da langla langjin puthokani haina thajaba pikhre hai tungda JSC against the brutal killing of Sapam Shital gi convener NG Narayana Paumi singda haiki laikhidraba Sapam Shital na yumdagi thokiba matung satlamba yaba mafam sing amadi JSC na singnaba mafam punamak police ta phongdokhe JSC na thamlamba wafam sing ase taraba matungda police ki maikei dagi khudaktagi thabak lokhatpa haurage amadi numit humni gi manungda langla langjin puthokani haibagi thajaba pirakhi Shital na si narma mobile phone su police station da laikhrabani misi sigi matangda police no numit humni gi manungda langla langjin puthokani hairiba se thabak to onthoraktaba tarabade manipur gi tongan ba civil society organization singa khusam naduna akan ba khongjang changsin naba sem saduna leire thawdo asigi langla langjin puthoktri bhawa asi ba hakchang chu lokhiroi haina su JSC gi convener NG Narayana makhata na phongdorakhi aroibada paubilai news reader gi video ba yengbiri ba khuting ma pu thagachari